이신옥신 그노 거기 루파 사트레트 피바 마이크로폰 아마 시즌하버네 하는 망기 kari haigani YouTube ta uringaida inaw nupamgi YouTube channel da wa ngangame puran thaba mete du tawtingaida da magi du tawringaida du da laigiba lupa sa trek piraga online de chen gibani buya bro kaina sound jam puzzle konjen se kapthon bangam de sound puzzle kan da noise reduction se du mati wang phai tare du adjust tawna su yaw da ba hongba lupa sa trek mo pibani na ada khoi gi ai se asadi tawsiram bane mamang da laptop amaga mobile laptop amaga khoi kainoga microphone se lupa lising manga deina tara muki range ta laiba khara phaba amtanga laige explanation to bugi se na adu upai laigi dre imam sangam silak ta buga maram oiraga anda dum tokre adu gi dum adu khoi gi ngamjar kani ima ibsdi pusida nirag uba phangba ya ba posuna te natra hel adubu rangarag haibisidi peshana laibia poni gyan loksing knowledge haibisidi larik tamnari basing kari kari sidi peshana laibia posunate ha ima ipa pesha paidradi larik haite yade haiba laibro larik haina bu hona bade ima ipa pesha paide yada bro no isagi hona zabandala aduna aina isa ina using haiga dabade agi ima ipa pesha paide no adugi wakhan lam thamo nang na sada laire nang na sana hona jagadabane yantare ko aduga ngasise nainamina singarakse isa ma inaumna Lebanon gi matang se hujuji Middle East thuiba Israel amsung Lebanon ga yam kana ukhanari dana ko si matang sida kitang kano to biro na adu aigi video khusem se kitang gi nuairu isi nausi adu wai thau mari tang gi ngai bio ai phajana mong ta ba mong dai pu hena purakna bo hona jage mobile phone se hujikse sengna dum haidok si ke kan doino mayam dagi mateng su pam de isagi tawrog lejerani ko sinau singi isa inau singdaga khogi lei YouTuber khara ai mateng ga to birangna no admai har ka da mi nate ai isagi dagi dum tawjagani ado khogi tas se kitang no airak taba battery drain kitang ga oirak pako aduna ne adu anyway si punamak se na kan thambra kan da yengba kitang no airoi ko video se sigi damakta isini nau sing na ngakpi gani sound su kitang no aira maroi kitang lap na ngang basida magi phone da yoy be external magi mic se sida konjen se am phajana loksin mangam da ba mic sing da aduna ai sisi na ne anyway point la se level and handak se pager lising om pokai ge kumain pokai no kana na tor pokai libno Iran ki president like the su pager pokai na maram oirgara wang ke am lai oju oi pager se kari no haiba makhoi chorok ma khamina se pager se khoi ge mobile phone tholok ting de yam season arami khwang da fashion oina ga khwang da pura ga messaging thana na bani radio web ki kuthang da tawar dar ka ki sulekti magi da tawar laiba pot bu magi location do detect to bangam bai wani pager da detect to bangam de ko isinok sin ko sini ana bel da pura ga anda aina sona mapan da sum leiring matam da su iman mayam sang se moi se fashion oina pager ga sin message short messaging thana na bu ko reply thadok thajin tong no da dum da adum sinar me adum da sinar ba radio web ta thadok thajin tong na ba khoi waki toki da su tong nei da ko waki toki da su khoi gi radio web ma thadok na kan da khoi pau phau na kan da wari sana na ri da ko suma adu ga sama ne system se kari internet ti armaina tong na ba po ne pager hainari se mamang ida mobile phone tholo tingi da adu mobile phone thola kan da na mobile phone singre adu pager gi kana bana kari no have the location se detect to bungam da adu Iran amasung Lebanon sumba leibak sing sida kari gino pager se adu matik masing yam na hojik seasonar mi hojik ji hospital khar da su seasonar isin ok karam hospital da koi hospital aso bulai da ko emergency gi doctor nursing se koi mobile tower signen jo bumung mak da matam da pager sing sida koi thadok thajin tong ne adu magi keno siam kan bezane asina khwaidagi koi ge kai gino habida 17 September dari pokhari bus Lebanon gi Hezbollah na sizna ba pager lising ohum amuktang da pokhai ki ngangni ngai oidro amuktang da pokhai bus masida mioi lising ani ga sanipan soi mioi sanim di sokti kai maram gino
미호이 사니마 베젤 싱홈니 보카리 시험등다 베젤 파이두시 미나 파이두이니 미호이 리싱아니가 사니판소에 사니 소호드레 사니 소호드레시나 그이노 하이브다 코이기 ꯑꯩꯈꯣꯏꯒꯤ ꯇꯨꯝꯃꯒ ꯂꯩꯕ ꯈꯣꯠꯄ ꯌꯥꯎꯕ ꯄꯦꯖꯔꯗꯒꯤ ꯂꯥꯞꯅ ꯂꯩꯈꯤꯕ ꯌꯥꯎꯕ ꯑꯗꯨꯝꯕ ꯃꯔꯥꯏꯕꯛ ꯈꯔ ꯐꯕ ꯃꯤ ꯍꯥꯏꯕ ꯇꯥꯕꯅꯤ ꯃꯣꯏꯗꯨ ꯁꯣꯛꯗꯦ ꯑꯗꯨꯝꯕꯗ ꯁꯣꯛꯇꯦ ꯑꯍꯥꯟꯕꯗ ꯃꯈꯣꯏꯒꯤ ꯂꯦꯕꯦꯅꯟꯒꯤ ꯍꯦꯟ ꯃꯤꯅꯤꯁꯇꯔ ꯃꯥꯅ ꯊꯥꯗꯣꯔꯛꯈ꯭ꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯤꯑꯣꯏ 12 ꯄꯦꯖꯔ ꯄꯣꯈꯥꯏꯕ ꯑꯁꯤꯗ ꯂꯩꯈꯤꯗꯦ ꯍꯥꯏꯅ ꯑꯉꯥꯡ ꯌꯥꯎꯅ ꯂꯩꯈꯤꯗꯦꯅ ꯍꯥꯏ ꯑꯗꯣ ꯀꯣꯟꯅ BBC ꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯄꯦꯖꯔ ꯄꯣꯈꯥꯏꯕꯗ ꯂꯩꯈꯤꯗꯕꯁꯤ ꯃꯤꯑꯣꯏ 32 ꯌꯧꯈ꯭ꯔꯦꯕ ꯂꯩꯈꯤꯗꯕꯁꯤꯀꯣ ꯑꯉꯥꯡ ꯌꯥꯎꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯄꯣꯏꯟ ꯃꯔꯨ ꯑꯣꯏꯕꯗꯣ ꯑꯗꯨ ꯈꯛꯇꯪ ꯑꯩꯁꯦ ꯁꯤꯗ ꯀꯩꯅꯣ ꯇꯧꯖꯕꯅꯦ ꯌꯥꯝ ꯁꯥꯡꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯈꯨꯅꯝꯁꯤꯗꯗꯤ ꯇꯥꯅꯤꯡꯉꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯄ ꯌꯥꯎꯔꯤ ꯃꯁꯤꯗ ꯃꯔꯨꯑꯣꯏꯅ ꯄꯦꯖꯔ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠ ꯑꯗꯩ ꯐꯨꯔꯤꯠꯀꯤ ꯄꯣꯀꯦꯠ ꯑꯗꯒꯤ ꯄꯤꯇꯤ ꯕꯦꯟ ꯈ꯭ꯋꯥꯡꯗ ꯑꯗꯨꯝꯕ ꯍꯥꯞꯅꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯄꯣꯈꯥꯏꯔꯛꯄꯗ ꯑꯗꯨꯛ ꯃꯇꯤꯛ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯌꯦꯕ ꯁꯤ ꯄꯣꯈꯥꯏꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯈ꯭ꯋꯥꯡꯗ ꯄꯣꯈꯥꯏꯔꯛꯄ ꯐꯨꯔꯤꯠꯈꯥꯎ ꯈꯣꯡꯒ꯭ꯔꯥꯎꯗ ꯍꯥꯞꯄꯤꯉꯩꯗ ꯄꯣꯈꯥꯏꯔꯛꯄꯁꯤꯗ ꯐꯥꯏꯒꯟ ꯇꯪꯈꯥꯏ ꯑꯃꯒ ꯆꯠꯈꯤꯕ ꯀꯣ ꯁꯦꯒꯥꯏꯈꯤꯕ ꯑꯗꯒꯤ ꯄꯦꯇꯤꯗ ꯕꯦꯟꯗ ꯍꯥꯞꯄꯗ ꯄꯣꯈꯥꯏꯔꯛꯄꯗ ꯑꯩꯈꯣꯏ ꯊꯤꯔꯤꯟ ꯆꯩꯈꯥꯏꯕ ꯁꯦꯒꯥꯏꯕ ꯑꯃꯁꯨꯡ ꯀꯤꯗꯅꯤ ꯁꯣꯛꯍꯟꯕ ꯊꯕꯥꯛꯇ ꯍꯥꯞꯄꯗ ꯄꯣꯈꯥꯏꯔꯛꯄꯗ ꯍꯥꯔꯠ ꯂꯪꯁꯇ ꯁꯣꯟꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯁꯨꯃꯥꯏꯅ ꯑꯗꯨꯒꯤ ꯄꯦꯖꯔꯗꯨ ꯈꯣꯡꯉꯛꯑꯕꯅꯤꯅ ꯃꯦꯁꯦꯖ ꯂꯥꯛꯑꯕꯅꯤꯅ ꯀꯔꯤꯅꯣ ꯂꯥꯛꯏꯕ ꯃꯦꯁꯦꯖꯇꯣꯅ ꯄꯥꯒꯦꯅ ꯁꯨꯃꯥꯏꯅ ꯊꯥꯒꯠꯂꯨꯕꯗ ꯃꯤꯠꯃꯥꯡꯗ ꯄꯣꯈꯥꯏꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯇꯥꯡꯍꯟꯕꯁꯨ ꯀꯌꯥ ꯑꯃ ꯃꯁꯤꯅ ꯊꯣꯛꯇꯕ ꯅꯠꯇꯦ ꯑꯗꯨꯒ ꯅꯨꯃꯤꯠꯇꯣ ꯌꯥꯝ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯂꯦꯕꯦꯅꯟꯒꯤ ꯍꯣꯁꯄꯤꯇꯥꯜ ꯄꯨꯝꯕ ꯄꯨꯡꯊꯟ ꯊꯜꯂꯦ ꯑꯗꯨꯒ ꯁꯤꯇꯤ ꯀꯔꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕꯤꯗ ꯑꯦꯝꯕꯨꯂꯦꯟꯁꯁꯦ ꯈꯣꯡꯉ ꯆꯠꯅꯕꯤꯅꯦꯕ ꯇꯧꯔꯤꯁꯤ ꯃꯌꯥꯝꯁꯦ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯍꯣꯁꯄꯤꯇꯥꯜꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯣꯛ ꯑꯅꯥꯁꯤꯅ ꯄꯤꯛ ꯊꯟꯕꯤꯅꯦꯕ ꯄꯨꯈꯠꯅꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯄꯨꯟꯁꯤꯒꯤ ꯁꯣꯏꯅꯥꯏꯒꯗꯕ ꯀꯌꯥ ꯑꯃ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯕꯅꯦꯕ ꯄꯦꯖꯔ ꯄꯣꯈꯥꯏꯔꯛꯄꯁꯤꯗ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯋꯥꯀꯤ ꯇꯣꯀꯤ ꯑꯃꯨꯛꯁꯨ ꯄꯣꯈꯥꯏꯈꯤ ꯃꯥꯁꯨ ꯆꯞ ꯃꯥꯟꯅꯩ ꯔꯦꯗꯤꯑꯣꯒꯤ ꯀꯩꯅꯣꯗ ꯊꯕꯛ ꯇꯧꯕꯅꯦ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯅꯠꯇꯕ ꯂꯣꯀꯦꯁꯟ ꯗꯤꯇꯦꯛꯁꯨ ꯇꯧꯕ ꯉꯝꯗꯕ ꯄꯣꯠꯁꯤꯗ ꯀꯃꯥꯏꯅ ꯄꯣꯈꯥꯏꯍꯜꯂꯛꯏꯅꯣ ꯁꯤ ꯋꯥꯍꯪꯁꯤꯅꯦꯕ ꯋꯥꯀꯤ ꯇꯣꯀꯤ ꯄꯣꯈꯥꯏꯕꯁꯤꯗꯁꯨ ꯃꯤꯑꯣꯏ 10 ꯂꯩꯈꯤꯗꯦ 150 ꯁꯣꯛꯈꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯃꯇꯝ ꯑꯁꯤꯗ ꯄꯦꯖꯔ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯂꯤꯕꯁꯦ ꯍꯥꯏꯕ ꯋꯥꯍꯪ ꯑꯃꯁꯨ ꯂꯥꯛꯑꯦ ꯏꯖꯔꯦꯜꯅ ꯀꯔꯤꯒꯨꯝꯕ ꯃꯣꯕꯥꯏꯜ ꯐꯣꯟꯁꯦ ꯁꯤꯖꯤꯟꯅꯔꯒꯗꯤ ꯃꯣꯕꯥꯏꯜ ꯇꯋꯥꯔꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯂꯣꯀꯦꯁꯟꯁꯦ ꯗꯤꯇꯦꯛ ꯇꯧꯕ ꯉꯝꯃꯦꯕ ꯂꯣꯀꯦꯁꯟꯁꯦ ꯗꯤꯇꯦꯛ ꯇꯧꯕ ꯉꯝꯃꯀꯥꯟꯗ ꯂꯣꯀꯦꯁꯟꯁꯤꯗ ꯄꯤꯟ ꯄꯣꯏꯟ ꯇꯥꯔꯒꯦꯠ ꯇꯧꯔꯀꯥꯟꯁꯤꯗ ꯍꯥꯠꯄꯅꯦꯕ ꯁꯤꯁꯦ ꯇꯧꯔꯛꯇꯅꯕꯅ ꯁꯤꯁꯦ ꯈꯪꯕ ꯉꯝꯗꯅꯕꯅ ꯄꯦꯖꯔꯁꯦ ꯁꯤꯖꯤꯟꯅꯔꯛꯄꯅꯦ ꯋꯥꯀꯤ ꯇꯣꯀꯤ ꯄꯦꯖꯔꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯔꯛꯄꯅꯦ ꯁꯤꯗ ꯃꯦꯁꯦꯖ ꯊꯥꯅꯔꯛꯄꯅꯦꯕ ꯀꯣ ꯉꯁꯥꯏꯒꯤ ꯈꯪꯈ꯭ꯔꯒꯗꯤ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯁꯤꯁꯤꯅ ꯃꯃꯥꯡꯗ ꯁꯤꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯥꯠꯈ꯭ꯔꯤꯕ ꯏꯖꯔꯦꯜꯅ ꯍꯥꯠꯈ꯭ꯔꯤꯕ ꯂꯤꯗꯔꯁꯤꯡꯁꯤ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯈꯣꯏꯁꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯁꯤꯖꯤꯟꯅꯔꯝꯃꯦ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯗꯒꯤ ꯗꯤꯇꯦꯛ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯍꯥꯠꯈꯤꯕ ꯉꯥꯛꯇꯅꯦꯕ ꯄ꯭ꯂꯦꯟꯗꯒꯤ ꯗ꯭ꯔꯣꯟꯗꯒꯤ ꯀꯥꯞꯊꯔꯛꯑꯀꯥꯟꯗ ꯃꯤꯁꯥꯏꯜ ꯀꯩꯀꯩ ꯀꯥꯞꯁꯤꯜꯂꯛꯑꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯥꯠꯂꯒ ꯍꯥꯠꯈꯤꯕ ꯉꯥꯛꯇꯅꯦ ꯑꯁꯤꯗꯒꯤ ꯍꯤꯖꯕꯨꯜꯂꯥꯒꯤ ꯃꯀꯣꯛ ꯊꯪꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯖꯒꯥꯁꯤꯗ ꯃꯣꯕꯥꯏꯜ ꯐꯣꯟꯁꯦ ꯁꯤꯖꯤꯟꯅꯗꯅꯕ ꯑꯗꯨꯃꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯄꯦꯖꯔ ꯑꯣꯏꯅ ꯁꯤꯖꯤꯟꯅꯅꯕꯅ ꯁꯨꯃꯥꯏꯅ ꯂꯥꯎꯊꯣꯛꯄ ꯍꯧꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯗꯩꯗꯤ ꯄꯦꯖꯔꯁꯦ ꯃꯊꯪ ꯁꯤꯖꯤꯟꯅꯈꯤꯕꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯦꯕꯦꯅꯟꯗ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯁꯤꯖꯤꯟꯅꯕꯗ ꯑꯊꯤꯡꯕ ꯊꯝꯂꯛꯑꯦ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯃꯍꯨꯠꯇ ꯄꯦꯖꯔ ꯑꯣꯏꯅ ꯁꯤꯖꯤꯟꯅꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯂꯣꯀꯦꯁꯟꯁꯦ ꯈꯪꯕ ꯉꯝꯗꯅꯕꯅ ꯃꯃꯥꯡꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯩꯅꯣ ꯍꯥꯏꯕꯗ ꯏꯖꯔꯦꯜꯁꯦ ꯌꯥꯝꯅ ꯀꯣꯛꯂꯤꯡꯉꯤ ꯁꯨꯝꯕ ꯁꯣꯐꯋꯦꯌꯔ ꯀꯔꯤꯒꯤ ꯑꯃ ꯀꯔꯤ ꯍꯥꯏꯅꯤ ꯐꯠꯇ ꯂꯧꯁꯤꯡ ꯂꯤꯡꯕ ꯍꯥꯏꯕ ꯇꯥꯕꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯨꯔꯒꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯃꯥꯡꯗ ꯄꯦꯒꯥꯁꯁꯅ ꯁꯣꯐꯋꯦꯌꯔ ꯑꯃ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯈꯩꯅ ꯇꯥꯕꯤꯔꯝꯒꯅꯤ ꯄꯦꯒꯥꯁꯁ ꯍꯥꯏꯔꯤꯕꯁꯤ ꯏꯖꯔꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯁꯝ ꯗꯤꯕꯦꯂꯞꯄꯔ ꯈꯔ ꯑꯃꯅ ꯁꯥꯕꯅꯦ ꯃꯁꯤꯁꯦ ꯒꯣꯕꯔꯃꯦꯟ ꯇꯨ ꯒꯣꯕꯔꯃꯦꯟꯒꯤ ꯈꯨꯠꯊꯥꯡꯗ ꯏꯖꯔꯦꯜꯒ ꯌꯥꯅꯕ ꯂꯩꯕꯥꯛꯁꯤꯡꯗ ꯌꯣꯜꯂꯦ
इंडियादसु योले असिसिगे अचौबा वाथोक अमसु थोखि मरमदि करिनो हाइबदा पेगासस सॉफ्टवेयर से अखोगे मोबाइल सिंगसिदा थाजलमकान अखोगे करि हाइनि लोइन इंफॉर्मेशन से पाथोम बाइतार यंगथोम बकना मा वारी सानरी महोंद करि याउरी महोंद याउदब पोटफो हापसन बे याइ हाइरि पेगासस सिमाइना ममांगदसु थोखिबनि मसिदा राहुल गांधी की फोन अतोपा बीजेपी की कहिनी टॉप अखोगे कहिनी पॉलिटिशियन मणिपुर मसामसु याउगिको सी पेगासस सॉफ्टवेयर ने अटैक तौबसिदा असमाइना मखोइसि यामना वांगबसिदा नि तसेंगना अदुगा हिजबोलाना अखोगे पेजर से कनादगी लैगे हाइबिसिने असमाइना मोबाइल फोन सिजनरगदी लोकेशन से टावर की खुथांग डिटेक्ट तौब ngambaniना मदुदा टारगेट तौरगा मयाम हालकपदगी पेजर सिजनरे पेजर से कनाइदे लैगे हाइबदा ताइवान की कंपनी अपोलो गोन हाइरिस असिदगी पेजर लिसिंग होम से सानब ऑर्डर लौगी लिसिंग होम पिरंगना अदुबो मसागी अपोलो गोन ताइवान की कंपनी पेजर सारिबा अपोलो गोन से सिसिगी लाइसेंस अमा हंगरी दे लैबा कंपनी अमनो पाए अदुना पेजर से हंगरी दे सादुइने हंगरी दी इजराइल गसु नंगनरे हंगरी दे सारकान सिदा मेडिटेरेनियन सी फावरकान सिदा मसागी कनोदा लेबनान दा पुरकदुइने पेजर से अदुना हंगरी दगी लेबनान यौद्रिंगेगी मरकसिदा मोसाद की इंटेलिजेंट विंग अमखक लै I-200 अना को मोसागी इंटेलिजेंट लिंग अमा लै I-200 हारिसि सिसिना मरकसिदा सेमतो खोतोक बखर तौग्रे मोगी मिलिटरी यूनियन I-200 हारिसि मोगी मरोंदा मसि कै हाइगेबो येहिदा समोन मतायिन हाइ स्पेलिंग से कितंग सोय येहिदा समोन मतायिन हाइ बताबने सिगी मिलिटरी यूनिट से मोसाद की सिबु I-200 हाइगसु खंगे हंगरीदगी लेबनान यौद्रिंगैदा अपोलो गोन की पेजर सिंगी बैटरी की नाकंदको 30 ग्राम PETN हपचलमेबा पेजर लिसिंग होमसिदा मसी पोखाइनबा मसा केमिकल मखलमनी समना हारबदा RDX कुंबनी पेट्रासाइटिट्रोन टेटा नाइट्रेट हाई PETN 30 ग्राम खक्तंग ओइरबसु मपांग जामना लैबा मियो एमा कै पोखाइबदा कै हाइनी अदुम थवाइ माहनबा ngambagi अदुम यावबा 30 ग्राम सिदा अदुगा पेजर लिसिंग होम सिदा सॉफ्टवेयर अमसु मखोइना मसिदि इंस्टॉल तौरमे मरमनि ngसाइगी PETN से पोखाइनबा होनबदा हिट दरकार लै हिट यावद्रगदि पोखाइबा ngamoi अदुना ngसाइगी करि हाइगद्रा बैटरी से चार्ज तौबा बैटरी निको अखोगी पेजर की बैटरी से चार्ज रिचार्जेबल बैटरी नि मागी नाकंदा हापने अदुना ngसाइगी सॉफ्टवेयर मी इंस्टॉल तौरमे हापमेबा ngसाइ पेजर लिसिंग होम सिदा सॉफ्टवेयर से ऑपरेट एक्टिवेट वंस तौरगदि बैटरी से मसा हमतंद सागलानेबा अदु ओइरगदि ngसाइगी PETN नाकंदा हापिबा 30 ग्राम से पोखाइरानेबा सि पेजर ब्लास्ट नेबा सिनेबा सिनाउसिंको सुमाइना नेबा अखोगी ngसाइगी सॉफ्टवेयर दो मथौ तौरगदि ngसाइगी 30 ग्राम PETN दो पोखाइनबगी वाइदा असुमना पेजर लिसिंग ओम से हिजबोला की मियोइ सिंगदा येंथोगलमे पेजर से करम कांदी येंथोमगे हाइबो पोखाइबदे हतक सेप्टेम्बर दा हुजि पोखाइबने सेप्टेम्बर की तांग 30 ता पोखाइबने येंथोकपदि हुजि की पोखाइब पेजर से फेब्रुवारी दि येंथोखरे 2024 दा सिसिना लेबनान की मनुंगदा येंथोकपा सिसिना अखोगी कैनो भोग योवे ईरान भोगदा अदुम सिगी पेजर से योबो याउरी सुमाइ तौरगी सिनाउसिंग तौवे अदुबो पेजर सिदा सिंगनबा खरा अमदि अदुम हाना ममांगदगी लैखे सिंगनबा खरा अमदि लैखे अदुगा अखोगी सिंगनैना रिपोर्ट मोगी सीनियर ऑफिसर दा रिपोर्ट तौगी ममांगदा अदुमाइना तौगी लै मसि कोना पोखाइराबा मतुंग कोना खंगनरपा हाइदोंनरपा वारीनि अदुबो सीनियर ऑफिसर से अखोगी हिजबुल्ला की हुजिकी सीनियर ऑफिसर से कना ओइरमगे हाइबदा मासु मोसाद की एजेंट अमा ओइलेरमे साथिरिस मोसाद की एजेंट अमा ओइलेरमे मानसु हाइरपदगिनेबा मसि थुना पोखाइ लैसे सेंग हाइरगदि अदु हाइरिबा मोसाद की अखोगी कमांडर से सिसिसे अखोगी हाइरिबा अखोगी हिजबुल्ला की कमांडर से मोसाद की एजेंट ओइलेरमबसे सिसिने इजराइल रिपोर्ट अमा पिरमे
ꯄꯦꯖꯔꯁꯦ ꯇꯦꯁ ꯇꯧꯈ꯭ꯔꯒꯗꯤ ꯈꯪꯈ꯭ꯔꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯁꯤ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯑꯗꯨꯅ ꯈꯔ ꯊꯨꯅ ꯄꯣꯈꯥꯏꯅꯕ ꯍꯣꯠꯅꯔꯛꯑꯣꯅ ꯁꯤꯁꯦ ꯂꯤꯛ ꯑꯣꯏꯅꯔꯛꯄ ꯀꯣꯟꯅ ꯈꯪꯅꯔꯛꯄ ꯄꯥꯎꯅꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯑꯁꯨꯝ ꯍꯥꯏꯅ 17 ꯁꯦꯞꯇꯦꯝꯕꯔꯒꯤ ꯄꯨꯡ 11 AM-ꯗꯒꯤ 4 PM ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯖꯔꯦꯜꯗ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯂꯥꯟ ꯇꯧꯁꯤꯒꯦꯅ ꯃꯣꯏꯁꯦ ꯈꯟꯅꯔꯤꯉꯩ ꯃꯇꯥꯡ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯀꯟꯅ ꯃꯦꯁꯦꯖꯁꯦ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕ ꯃꯦꯁꯦꯖ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕꯗ ꯌꯥꯝꯅ ꯕꯤꯖꯤ ꯑꯣꯏꯕ ꯃꯇꯥꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯃꯒ ꯃꯦꯁꯦꯖꯁꯦ ꯄꯨꯡꯐꯪꯗ ꯐꯪꯅꯕ ꯄꯨꯡ 11ꯗꯒꯤꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 4 ꯐꯥꯎꯒꯤ ꯃꯅꯨꯡ ꯐꯥꯎꯕꯁꯦ ꯁꯤꯁꯤꯗ ꯃꯣꯏꯁꯦ ꯃꯦꯁꯦꯖꯁꯤꯗ ꯊꯥꯅꯔꯝꯃꯦꯕ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯗꯥꯏꯗ ꯇꯧꯁꯤꯒꯦ ꯀꯥꯏ ꯍꯥꯏꯕꯅꯆꯤꯡꯕ ꯂꯩꯗꯅꯀꯣ ꯂꯥꯟ ꯇꯧꯅꯔꯗꯤ ꯋꯥꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ ꯇꯥꯕꯅꯤ ꯏꯖꯔꯦꯜꯒꯤꯁꯨ ꯇꯧꯅꯔꯤꯕꯅꯤ ꯑꯁꯨꯃꯥꯏꯅ ꯂꯦꯕꯦꯅꯟꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯍꯤꯖꯕꯨꯜꯂꯥꯁꯤꯡ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯝꯃꯤ ꯇꯥꯟꯖꯥꯁꯤꯗ ꯄꯨꯡ 3ꯁꯦ ꯆꯞ ꯆꯥꯅ ꯄꯨꯡ 3ꯁꯤꯗ ꯉꯁꯥꯏꯒꯤ ꯍꯥꯞꯈꯤꯕ ꯁꯣꯞꯋꯦꯌꯔꯁꯦ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯛꯑꯦ ꯏꯖꯔꯦꯜꯗꯒꯤ ꯃꯦꯁꯦꯖ ꯑꯃ ꯃꯔꯛꯁꯤꯗ ꯐꯠ ꯂꯥꯛꯁꯤꯜꯂꯀꯥꯟꯁꯤꯗ ꯃꯦꯁꯦꯖꯁꯦ ꯂꯣꯏꯅ ꯁꯤꯟꯕ ꯊꯨꯡꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯄꯦꯖꯔ 3,000ꯁꯤꯗ ꯆꯦꯈꯥꯏꯈꯤꯕ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯦꯖꯔ 3,000ꯁꯦ ꯕ꯭ꯂꯥꯁ ꯄꯣꯈꯥꯏꯔꯛꯄꯅꯦꯕ ꯊꯥꯛꯑꯒ ꯃꯐꯝꯗ ꯃꯤꯈꯩꯗꯨꯗꯤ ꯃꯐꯝꯗ ꯑꯃꯇꯪꯗ ꯂꯩꯕ ꯅꯠꯇꯦꯗꯣ ꯄꯨꯂꯞ ꯂꯩꯕ ꯈꯔꯁꯨ ꯌꯥꯎꯒꯅꯤ ꯄꯦꯖꯔ 3,000 ꯄꯣꯈꯥꯏꯔꯛꯄ ꯍꯥꯏꯕꯁꯤꯗ 2,290 ꯁꯣꯛꯄ ꯍꯥꯏꯕꯁꯤꯗ ꯌꯦꯡꯉꯨ ꯃꯥꯔꯀꯦꯠꯇ ꯄꯣꯈꯥꯏꯕꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯎꯕ ꯐꯪꯉꯤꯗꯨꯅꯤ ꯒꯥꯔꯤꯗ ꯐꯝꯃꯤꯉꯩ ꯄꯣꯈꯥꯏꯔꯛꯄ ꯑꯗꯨꯝ ꯎꯕ ꯐꯪꯉꯤꯗꯨꯅꯤ ꯑꯩꯈꯣꯏꯅ ꯏꯆꯤꯟ ꯁꯨꯃꯥꯏꯅ ꯇ꯭ꯋꯤꯇꯔꯗ ꯑꯗꯨꯝ ꯊꯥꯒꯠꯂꯒ ꯂꯩꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯣꯁꯥꯗꯁꯦ ꯇꯁꯦꯡꯅ ꯌꯥꯝꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯃꯤꯡ ꯌꯥꯝ ꯆꯠꯂꯦ ꯃꯈꯣꯏꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯁꯦ ꯃꯣꯁꯥꯗꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯃꯈꯣꯏꯒꯤ ꯄꯥꯎꯁꯦ ꯑꯇꯣꯞꯄꯗ ꯂꯤꯛ ꯑꯣꯏꯗꯅꯕ ꯍꯣꯠꯅꯕ ꯁꯤꯁꯤꯅ ꯃꯈꯣꯏꯁꯤ ꯃꯃꯤꯡ ꯆꯠꯍꯟꯕꯅꯦꯕ ꯇꯁꯦꯡꯅ ꯇ꯭ꯋꯤꯇꯔꯗ ꯅꯨꯃꯤꯠꯇꯣ ꯄꯨꯔꯥ ꯑꯉꯛꯄꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯨꯝꯕꯒꯤ ꯍꯧꯖꯤꯛ ꯊꯣꯛꯅꯔꯤꯕ ꯂꯥꯟꯁꯦ ꯌꯨꯀ꯭ꯔꯦꯟ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯍꯃꯥꯁ ꯏꯖꯔꯦꯜ ꯁꯣꯛꯅꯔꯤꯕ ꯂꯥꯟꯁꯤꯡꯁꯦ ꯂꯦꯕꯦꯅꯟ ꯁꯣꯛꯅꯔꯤꯕ ꯂꯥꯟꯁꯤꯡꯁꯤꯒꯤ ꯂꯦꯇꯦꯁ ꯑꯣꯏꯕ ꯄꯥꯎ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣꯁꯤꯡ ꯌꯦꯡꯒꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯈꯩꯅ ꯎꯕꯤꯅꯤꯡꯕ ꯈꯪꯕꯤꯅꯤꯡꯕ ꯂꯦꯇꯦꯁꯀꯤ ꯈꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯇ꯭ꯋꯤꯇꯔꯗ ꯑꯦꯀꯥꯎꯟ ꯍꯥꯡꯕꯤꯌꯨ ꯇ꯭ꯋꯤꯇꯔꯗ ꯑꯣꯏꯅ ꯌꯦꯡꯕꯤꯌꯨ ꯇ꯭ꯋꯤꯇꯔꯗ ꯑꯗꯨꯝ ꯊꯥꯒꯠꯄꯅꯦ ꯇ꯭ꯋꯤꯇꯔꯗꯗꯤ ꯔꯤꯁꯇ꯭ꯔꯤꯛꯁꯟꯁꯦ ꯈꯤꯇꯪ ꯀꯣꯝꯊꯣꯛꯄꯗꯨꯅ ꯇꯧꯏ ꯐꯦꯁꯕꯨꯛꯀꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯀꯨꯝꯕꯗꯗꯤ ꯀꯌꯥ ꯃꯁꯤ ꯊꯥꯒꯠꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯎꯗꯦ ꯅꯨꯃꯤꯠꯇꯣ ꯑꯦꯝꯕꯨꯂꯦꯟꯁ ꯉꯥꯛꯇꯅꯤ ꯈꯣꯡꯅꯔꯒ ꯆꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯁꯣꯛ ꯑꯅꯥ ꯍꯣꯁꯄꯤꯇꯥꯜꯁꯦ ꯄꯤꯛ ꯊꯟꯕꯅꯤ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯄꯨꯟꯁꯤꯒꯤꯁꯨ ꯁꯣꯏꯅꯥꯏꯒꯗꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯦ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯄꯟꯖꯈꯤꯕꯗꯨꯅꯤ ꯊꯤꯔꯤꯟ ꯄꯨꯡꯆꯥꯏ ꯆꯥꯏꯕ ꯑꯗꯒꯤ ꯍꯤꯡꯍꯧꯔꯦ ꯍꯥꯏꯔꯒꯁꯨ ꯁꯣꯏꯅꯥꯏꯔꯒ ꯍꯤꯡꯒꯗꯕ ꯃꯤꯠ ꯇꯥꯡꯕ ꯀꯣ ꯀꯤꯗꯅꯤ ꯅꯥꯀꯜ ꯑꯃ ꯆꯠꯈꯤꯕ ꯑꯗꯩ ꯈ꯭ꯋꯥꯡ ꯅꯥꯀꯜ ꯑꯃ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯈꯤꯕ ꯑꯁꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗ ꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯌꯥꯝꯅ ꯀꯤꯅꯕ ꯄꯦꯅꯤꯛ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯁꯨ ꯑꯃꯨꯛ ꯂꯩꯅꯔꯦ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯃ ꯄꯣꯈꯥꯏꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯦꯂꯤꯚꯤꯖꯟ ꯄꯣꯈꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯃꯁꯨ ꯂꯩꯔꯦ ꯏꯌꯥꯔ ꯀꯟꯗꯤꯁꯟ AC ꯄꯣꯈꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯃꯁꯨ ꯂꯩꯅꯔꯦ ꯇꯟꯖꯥꯁꯤꯗ ꯇꯨꯠꯄꯦꯁꯇ ꯄꯣꯏꯖꯟ ꯍꯥꯞꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯑꯃꯁꯨ ꯑꯃꯨꯛ ꯁꯟꯇꯣꯛꯑꯦ ꯁꯤꯁꯤꯅ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗ ꯌꯥꯝꯅ ꯀꯤꯅꯍꯟꯕ ꯑꯃꯁꯨ ꯑꯣꯏ ꯑꯁꯤ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯋꯥꯔꯐꯤꯌꯥꯔꯅꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯊꯣꯛꯈ꯭ꯔꯒꯗꯤ ꯊꯣꯛꯂꯛꯄ ꯌꯥꯒꯗ꯭ꯔꯥ ꯊꯣꯛꯂꯛꯄ ꯑꯣꯏꯊꯣꯛꯀꯗ꯭ꯔꯥꯅ ꯑꯩꯈꯣꯏꯒꯤ ꯇꯧꯕꯗꯣ ꯑꯗꯨꯗꯨꯅꯦꯕ ꯇꯁꯦꯡꯅ ꯁꯥꯟꯅꯔꯤꯕ ꯄꯣꯠꯁꯦ ꯑꯁꯤꯅ ꯏꯖꯔꯦꯜꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯅꯣ ꯇꯁꯦꯡꯅ ꯁꯤꯅꯧꯁꯤ ꯍꯃꯥꯁꯒꯤ ꯃꯤꯡꯗ ꯒꯖꯥꯗꯤ ꯂꯧꯁꯤꯟꯈ꯭ꯔꯦꯗꯅ ꯍꯃꯥꯁꯒꯤ ꯃꯤꯡꯗ ꯑꯁꯨꯃꯥꯏꯅ ꯍꯤꯖꯕꯨꯜꯂꯥꯅ ꯑꯦꯇꯦꯛ ꯇꯧꯔꯛꯑꯦ ꯍꯥꯏꯕꯒꯤ ꯃꯤꯡꯗ ꯂꯦꯕꯦꯅꯟ ꯂꯧꯁꯤꯟꯕ ꯗꯦꯟ ꯑꯗꯨꯗꯒꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯋꯦꯁ ꯕꯦꯡꯗ ꯑꯃꯨꯛ ꯈꯟꯅꯕ ꯍꯧꯔꯀꯥꯟꯗ ꯃꯔꯥꯟ ꯑꯃ ꯄꯤꯁꯤꯜꯂꯀꯥꯟꯗ ꯋꯦꯁ ꯕꯦꯡ ꯑꯃꯨꯛ ꯂꯣꯏꯁꯤꯟꯕ ꯃꯣꯏꯒꯤ ꯂꯝꯂꯣꯏ ꯑꯣꯟꯕ ꯗꯦꯁ ꯁꯤꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯂꯥꯂꯣꯡ ꯍꯥꯏꯁꯤ ꯌꯥꯝꯅ ꯐꯖꯗꯕ ꯀꯩꯅꯣꯅꯤ ꯇꯁꯦꯡꯅ ꯂꯩꯕꯥꯛ ꯑꯇꯩꯈꯩꯁꯨ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯗꯦ ꯏꯔꯥꯟꯒꯤ ꯂꯩꯈꯤꯗꯕ ꯄ꯭ꯔꯁꯤꯗꯦꯟꯗꯣ ꯃꯥꯒꯤ ꯍꯧꯖꯤꯛ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗ ꯄꯦꯖꯔ ꯄꯥꯏꯕꯁꯦ ꯊꯦꯡꯅꯩ ꯃꯥꯒꯤ ꯂꯩꯈꯤꯗꯕꯗꯨꯁꯨ ꯇꯁꯦꯡꯅꯗꯤ ꯄꯦꯖꯔ ꯄꯣꯛꯈꯥꯏꯕꯗꯒꯤ ꯑꯣꯏꯔꯝꯒꯗ꯭ꯔꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯆꯥꯎꯅ ꯆꯤꯡꯅꯕ ꯂꯩꯈ꯭ꯔꯦ ꯑꯗꯒꯤ ꯍꯃꯥꯁꯒꯤ ꯂꯤꯗꯔ ꯍꯥꯠꯈꯤꯕ ꯀꯣ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ
ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯍꯤꯖꯕꯨꯂꯥꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯂꯤꯗꯔꯁꯤꯡ ꯀꯩꯀꯩ ꯍꯥꯠꯈꯤꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯁꯨ ꯌꯥꯎꯔꯦ, ꯄꯦꯖꯔꯒꯤꯁꯨ ꯌꯥꯎꯔꯦ, ꯁꯤꯗꯒꯤꯅꯦꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯇꯧꯅꯔꯛꯈꯤꯕꯁꯤꯡꯁꯦ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯔꯥꯟꯅ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕꯗ ꯁꯥꯎꯗꯔꯟ ꯂꯦꯕꯦꯅꯟꯗ ꯍꯟꯗꯛ ꯑꯗꯨꯝ ꯇꯥꯕꯤꯔꯝꯒꯅꯤ. ꯁꯥꯎꯗꯔꯟ ꯂꯦꯕꯦꯅꯟꯗ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ 500ꯒꯤ ꯃꯊꯛꯇ ꯍꯥꯠꯈ꯭ꯔꯦꯀꯣ. ꯉꯁꯤꯃꯛꯁꯦ ꯏꯖꯔꯦꯜꯅ ꯏꯁꯇꯔꯟ ꯂꯦꯕꯦꯅꯟ ꯍꯦꯖꯕꯨꯂꯥꯅ ꯂꯩꯕ ꯃꯐꯝꯗ ꯆꯤꯡꯅꯕꯗ ꯑꯀꯟꯕ ꯅꯣꯡꯊꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯀꯌꯥꯝ ꯊꯥꯗꯈ꯭ꯔꯦ ꯍꯧꯖꯤꯛꯁꯦ. ꯑꯗꯨꯕꯨ ꯑꯁꯤ ꯑꯅꯥꯒꯤ ꯄꯥꯎꯁꯦ ꯇꯥꯗ꯭ꯔꯤ. ꯑꯗꯨꯕꯨ ꯑꯊꯨꯕꯗ ꯇꯥꯔꯛꯄ ꯌꯥꯕꯒꯤ ꯂꯩ. ꯑꯗꯣ ꯉꯁꯥꯏꯒꯤ ꯏꯖꯔꯦꯜꯅ ꯁꯥꯎꯗꯔꯟ ꯂꯦꯕꯦꯅꯟꯗ ꯑꯦꯇꯦꯛ ꯇꯧꯕꯗ 500 ꯍꯥꯠꯈ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣꯅꯦ, ꯕꯤꯜꯗꯤꯡ ꯑꯃ ꯂꯩꯔꯦ, ꯕꯤꯜꯗꯤꯡꯁꯤꯗꯒꯤ ꯔꯣꯀꯦꯠ ꯀꯥꯞꯄꯛꯑꯦ. ꯕꯤꯜꯗꯤꯡꯗꯨꯗꯒꯤ ꯀꯥꯞꯄꯛꯏꯔꯥ ꯀꯥꯞꯄꯛꯇ꯭ꯔꯤꯔꯥ ꯍꯥꯏꯕ ꯐꯨꯇꯦꯖꯇꯨꯗꯤ ꯃꯈꯣꯏꯗ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ. ꯑꯁꯤꯒꯤ ꯕꯤꯜꯗꯤꯡꯁꯤꯗꯒꯤ ꯀꯥꯞꯄꯛꯄꯅꯤ. ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯁꯤꯒꯤ ꯕꯤꯜꯗꯤꯡꯁꯦ ꯑꯁꯤꯗ ꯍꯤꯖꯕꯨꯂꯥ ꯂꯩ, ꯊꯨꯒꯥꯏꯒꯗꯕꯅꯤ. ꯕꯤꯜꯗꯤꯡꯗꯨꯗ ꯗꯥꯏꯔꯦꯛ ꯍꯤꯠ ꯇꯧꯕꯅꯤ. ꯕꯤꯜꯗꯤꯡꯗꯨ ꯗꯥꯏꯔꯦꯛ ꯄꯨꯝꯆꯥꯏ ꯆꯥꯏꯕ. ꯃꯗꯨꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯉꯥꯡ ꯂꯣꯏ ꯑꯗꯨꯝ ꯁꯤ. ꯍꯥꯏꯔꯨꯔꯒꯅ ꯑꯁꯤꯒꯤ ꯕꯤꯜꯗꯤꯡꯁꯤꯗ ꯀꯥꯞꯄꯛꯑꯦ, ꯑꯩꯈꯣꯏꯗꯤ ꯍꯤꯖꯕꯨꯂꯥ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯑꯦꯇꯦꯛ ꯇꯧꯗ ꯌꯥꯗꯕ ꯇꯧꯕꯅꯤ. ꯀꯩ ꯍꯥꯏꯗꯣꯏꯅꯣ? UNꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ, ꯑꯃꯦꯔꯤꯀꯥꯁꯨ ꯃꯣꯏ ꯃꯤꯆꯪꯅꯤ. ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯑꯍꯥꯟꯕ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜꯁꯦ ꯁꯤꯖꯤꯟꯅꯕꯁꯦ ꯍꯟꯗꯛ ꯍꯤꯖꯕꯨꯂꯥꯅ ꯏꯖꯔꯦꯜꯗ ꯍꯟꯗꯛ ꯀꯥꯞꯄꯛꯏ. ꯏꯖꯔꯦꯜꯒꯤ ꯇꯦꯜ ꯑꯕꯤꯕꯇ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦꯕꯀꯣ. ꯃꯤꯑꯣꯏ 19 ꯐꯥꯎꯕ ꯁꯣꯛꯈꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯐꯣꯡꯗꯣꯔꯛꯄ ꯂꯩꯈ꯭ꯔꯦ. ꯀꯌꯥꯝ ꯁꯤꯕ ꯌꯥꯎꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ. ꯃꯣꯏꯁꯨ ꯂꯣꯠꯁꯤꯟꯕ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯏ. ꯑꯗꯨꯕꯨ ꯀꯩꯅꯣꯗꯒꯤꯗꯤ ꯑꯗꯨꯝ ꯐꯣꯡꯅ ꯑꯗꯨꯝ ꯍꯥꯏꯅꯔꯛꯏ. ꯑꯗꯣ ꯄꯨꯡ 19 ꯃꯃꯥꯡꯗ ꯌꯦꯃꯦꯟꯗꯒꯤ ꯍꯨꯇꯤ ꯔꯤꯕꯦꯟꯁꯤꯡꯅ ꯏꯖꯔꯦꯜꯗ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯀꯌꯥ ꯑꯃ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ ꯀꯣ. ꯑꯗꯨꯒꯤ ꯑꯁꯣꯛ ꯑꯅꯥꯒꯤ ꯄꯥꯎ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯥꯛꯄ ꯂꯩꯇ꯭ꯔꯤ. ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒꯗꯤ ꯐꯪꯅꯔꯛꯄꯁꯨ ꯌꯥꯔꯦ. ꯑꯗꯣ ꯏꯖꯔꯦꯜꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯩꯅꯣꯁꯦ ꯕꯣꯔꯗꯔ ꯂꯩꯇꯦ. ꯏꯖꯔꯦꯜꯒ ꯂꯦꯕꯦꯅꯟꯒꯁꯦ ꯕꯣꯔꯗꯔ ꯂꯩꯇꯦ. ꯕ꯭ꯂꯨ ꯂꯥꯏꯟ ꯍꯥꯏꯕ ꯑꯃꯈꯛꯅ ꯈꯥꯔꯀꯥꯟꯗ ꯕ꯭ꯂꯨ ꯂꯥꯏꯟ ꯍꯥꯏꯕ ꯑꯃꯈꯛꯅ ꯃꯥꯔꯛ ꯇꯧꯔꯒ ꯂꯩꯌꯦꯕ. ꯕ꯭ꯂꯨ ꯂꯥꯏꯟꯁꯤꯒꯤ ꯅꯣꯔꯗꯔꯟ ꯊꯪꯕ ꯁꯥꯏꯠꯁꯤꯅ ꯀꯩꯅꯣꯅꯦꯕ, ꯑꯩꯈꯣꯏꯒꯤ ꯂꯦꯕꯦꯅꯟꯅꯦꯕ. ꯁꯥꯎꯗꯔꯟ ꯊꯪꯕ ꯁꯥꯏꯠꯁꯤꯅ ꯏꯖꯔꯦꯜꯅꯦꯕ. ꯁꯝꯅ ꯍꯥꯏꯔꯕꯗ ꯕꯐꯔ ꯖꯣꯟꯒꯨꯝꯕꯅꯦꯕ, ꯂꯥꯟ ꯇꯧꯔ ꯂꯧꯁꯤꯟꯅꯈꯤꯕꯅꯦꯕ. ꯑꯗꯨꯕꯨ ꯕ꯭ꯂꯨ ꯂꯥꯏꯟꯁꯦ ꯂꯧꯁꯤꯟꯕꯗꯤ ꯍꯦꯟꯖꯟꯕꯗꯤ ꯏꯖꯔꯦꯜꯅ ꯂꯦꯕꯦꯅꯟꯒꯤ ꯖꯒꯥ ꯐꯅꯌꯥꯝ ꯑꯃ ꯂꯧꯁꯤꯜꯂ ꯁꯦꯝꯈ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯨ ꯖꯣꯟꯁꯦ. 2000ꯗ UNOꯅ ꯕ꯭ꯂू ꯂꯥꯏꯟꯁꯦ ꯁꯦꯝꯈꯤꯕꯅꯦꯕ. ꯕꯐꯔ ꯖꯣꯟꯅꯦ. ꯃꯁꯤꯗ ꯀꯅꯥ ꯄꯤꯁ ꯀꯤꯄꯤꯡ ꯐꯣꯔꯁ ꯑꯣꯏꯅ ꯀꯅꯥ ꯊꯕꯛ ꯇꯧꯍꯟꯒꯦꯕ? UNOꯗ ꯄꯤꯁ ꯀꯤꯄꯤꯡ ꯐꯣꯔꯁ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯊꯕꯛ ꯇꯧꯕꯁꯦ ꯀꯩ ꯂꯩꯕꯥꯛꯅꯣ? ꯅꯦꯄꯥꯜꯒꯤ ꯑꯥꯔꯃꯤ ꯃꯌꯥꯝ ꯑꯃ UNOꯗ ꯄꯤꯁ ꯀꯤꯄꯤꯡꯒꯤ ꯊꯕꯛ ꯇꯧꯏ. ꯃꯊꯪꯗꯤ ꯏꯟꯗꯤꯌꯥ. ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯉꯁꯥꯏꯒꯤ ꯂꯦꯕꯦꯅꯟ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯀꯥꯔꯛꯇ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯕ꯭ꯂꯨ ꯂꯥꯏꯟ ꯍꯥꯏꯔꯤꯕ ꯖꯒꯥꯁꯦ, ꯁꯤꯁꯤꯗ ꯅꯦꯄꯥꯜ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ UNOꯒꯤ ꯄꯤꯁ ꯀꯤꯄꯤꯡ ꯐꯣꯔꯁ ꯃꯌꯥꯝ ꯑꯃ ꯊꯕꯛ ꯇꯧꯔꯒ ꯂꯩꯔꯤꯕ. ꯃꯣꯏ ꯃꯊꯧꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯂꯦꯕꯦꯅꯟꯗꯒꯤ ꯆꯪꯉꯛꯄꯁꯤꯡ ꯕ꯭ꯂꯨ ꯂꯥꯏꯟꯁꯦ, ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯕ꯭ꯂꯨ ꯖꯣꯟꯁꯦ ꯀ꯭ꯔꯣꯁ ꯇꯧꯍꯟꯗꯕ. ꯏꯖꯔꯦꯜꯗꯒꯤ ꯆꯪꯉꯛꯄꯁꯤꯡ ꯀ꯭ꯔꯣꯁ ꯇꯧꯍꯟꯗꯕ, ꯈꯟꯅꯍꯟꯗꯕ, ꯃꯣꯏꯅ ꯉꯥꯛꯊꯣꯛꯄ. ꯁꯤꯁꯤꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯇꯧꯅꯔꯤꯕ ꯂꯥꯟꯁꯤꯗꯤ ꯅꯣꯡꯊꯛꯀꯤ ꯂꯥꯟꯅꯤ. ꯅꯣꯡꯊꯛꯇꯒꯤ ꯇꯧꯔꯒ ꯀꯥꯞꯁꯤꯟꯅꯔ ꯊꯨꯒꯥꯏꯅꯕꯅꯤ. ꯑꯗꯨꯕꯨ ꯂꯥꯟꯁꯤ ꯌꯥꯝ ꯆꯥꯎꯅ ꯃꯈꯥꯗ ꯍꯥꯏꯕꯗꯤ ꯇꯦꯡ ꯀꯔꯤ ꯁꯨꯝꯕ ꯌꯥꯎꯔꯛꯄ ꯌꯥꯕꯒꯤ ꯂꯩ. ꯉꯁꯥꯏꯒꯤ ꯒꯖꯥꯗ ꯇꯧꯈꯤꯕꯗꯣ. ꯀꯣꯟꯅ ꯍꯥꯟꯅ ꯅꯣꯡꯊꯛꯇꯒꯤ ꯇꯧꯔꯀꯥꯟꯗ, ꯅꯣꯡꯊꯛꯇ ꯀꯥꯞꯊꯕ ꯌꯥꯕ ꯀꯥꯞꯊꯔꯀꯥꯟꯗ ꯇꯦꯡ ꯃꯌꯥꯝ ꯊꯥꯖꯤꯜꯂ ꯇꯧꯔꯛꯄꯗꯣ. ꯑꯗꯨꯃꯥꯏꯅ ꯂꯦꯕꯦꯅꯟꯗꯁꯨ ꯍꯧꯖꯤꯛ ꯀꯥꯞꯁꯤꯟꯕ ꯌꯥꯕ ꯀꯥꯞꯁꯤꯟꯅꯔꯀꯥꯟꯁꯤꯗ, ꯂꯦꯕꯦꯅꯟꯁꯤ ꯊꯨꯒꯥꯏꯕ ꯌꯥꯕ ꯊꯨꯒꯥꯏꯔꯀꯥꯟꯁꯤꯗ ꯃꯈꯥꯗꯒꯤ ꯌꯥꯎꯔꯛꯑꯒꯗꯤ ꯉꯁꯥꯏꯒꯤ UNOꯒꯤ ꯄꯤꯁ ꯀꯤꯄꯤꯡ ꯐꯣꯔꯁꯁꯤꯡꯗꯨꯁꯨ ꯁꯣꯛꯀꯗꯕ. ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯦ ꯀꯧꯊꯣꯛꯅꯕꯒꯤ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤꯁꯨ ꯂꯩꯈꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ. ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯚꯤꯗꯤꯑꯣꯁꯦ ꯀꯌꯥꯗꯤ
ning thungba penba haibududi oiramoi nomagi matek matek khaga sum nainaminasi ai khaga semjarake khaga sum ijara kanda adubu ai video se yam phajna kaino tawraga sembadudi ngamdre haibudi kaino haibda asa aina sum mamangda panjakibdo si hai haidun lana su khanbi ganu kaino haibda adu nuaite sumai tawraga ngangadi yamba hanagi mamangi video do dumaina semakpa kari kaige haibina singma mayam lakani sumi adubu ai se kitang taska nuai tasba khogi responsive se watpa handarakpa haitare ko sisna namna honarakpa ama tawragna ba honarakpa aingonda sum waba aduna recording ama tawrakanda masise recording se khogi kari haigini edit nung dit tawdebida kaim haptabida dum direct nung thagat khibde sisna sinausing aingonda kitang komba aingonda hujikse kitang aingonda su farak taba am khak leiba aina su mamangi video da dum haibdine hanjan hanjan haidunu waragunu sinausing khogi isa sawrpa haibisi sen sanabagi masangni tasengna aji ngangingbagi ngangabani maruina larik tami bi skun tami ba higher secondary tami ba college tami bi sa sing inausing gi khalakanda ngangabani aduna blue zone se Israel amasung Lebanon khaidoiba blue zone se kari maramgi khaidoibno sigi matangda dum video dum sembe adum yai adi makhata na karamba on ba lakpa yai habi study tawrakan sida lanjam chawthorakpa ya bagi direct Turkey maruina Turkey na pagadabani ko mokhigi maming je Turkey na pa bisi yadre officially mokhini United Nations Organization da kano tawrabane sumba khogi ma yokslakpa ya bagi Iran yokslakpa ya bagi aduna leibak mayam ama yokslakpa ya bagi khogi Muslim country mayam ama yokslakpa ya bagi possibilities yam songna adumaina lei adu yokslagadi asoba Middle East asoba lan moigani aduna Middle East asoba lan ama tholagadi akhoi somda thaugi maman se atia yong wangani ko sinausing thaugi maman gas petroleum gi maman atia yong wangadu jane maramdi lan ama mafam amda lan ama songna bada adugi setheng economy gi setheng di mafam khudimakta dum lo yogune samane ptv hai ju khoi taibang mioi bam da haire so aigi haibde thunda pomena haisu pombugi nuai tabu di haksang lo khudimakta kokta sumit su khut su khong su nuai tabu lo yoidana ha khut e haire so nuai tabu lo yoidana aduna ptv gi mafam amda lan songna matamda economy ptv gi economy da so setheng am sik phangane bisinausi asi harak puran thaba meti na kaina na biya thangni jari kangle pa imana yai phare yai phaminorsi